Mikhal 2022 COVID-19 athingba mathang komthorak lei pangthokpa yarabasing Mirep amadi political party singna ayuk pung taruk tagi numidang pung tara fauba campaign sathaba yakhre hanadi ayuk pung nipan dagi numidang pung nipan faubadang wairambane ahangba maphamda capacity gi chada yankhai dagi hendana political party sing amadi Mirep singna meeting amasung rally sing pangthokpa yare SDMA na ayaba piba changda District Authority dagi mangjong na ayaba lauraga pat yatra satpa yare laibak asida hauzik COVID-19 gi phibam phagalakpagi report Union Health Secretary dagi phangbaga iroina na Election Commission of India na Mikhal pangthokadaba state sing da Mikhal gi matangda thamlamba thingba sing khara makhai komthokre Election Commission of India na ngasi thadorok pachero lamaki matungin na political party amadi candidate sing na Mikhal gi campaign sathabada hana ayuki pung nipan dagi numidang pung nipan phauba ayaba piramba du ayuki pung taruk dagi numidang pung tara phauba sangdokre Election Commission of India na matam gi oina laibak asigi oina maru oina Mikhal pangthokadaba state singi COVID-19 gi review mifam ngasi pangthokre mifam aduna COVID-19 gi matangda Union Health Secretary na laibak asigi oina hauzik phibam phagalakle haina pirakiba report adugi matungin na hana thamlamba thingba sing khara makhai komthorokpane Health Secretary gi report aduda laibak asigi oina state kharada COVID case wanglabasu Mikhal pangthokadaba state singi oina de COVID case hantharakle laibak asigi apunba figure da yenglagasu January 18 da COVID case lakh ahumga lising nefuga taret lairamba adu ngasi di lising yankhai rom tamak ngaire Mikhal pangthokadorba state sing Uttar Pradesh Uttarakhand Punjab Manipur amasung Goa gi oina punna January 19 da COVID case lising 13 lairamba adu tha asigi 12 da lising ahum da hanthakre laibak asigi oina amade Mikhal pangthokadoriba state singi oina COVID case tapna hantharakpa si yenglaga Election Commission of India na political party sing amadi Mirep singi Mikhal ga mari lainaba thabak singda thamlamba athingba adu khara makhai komthoroknaba warep laurakpane Mikhal ga mari lainaba campaign sathabagi matam ayuki pung taruk tagi numidang pung tara phauba pangthokpada ayaba pirabasu campaign gi thabak thoramda State Disaster Management Authority na piba COVID ki protocol amadi COVID ki sapsaba lamchat sajat sing ngakna sanabasu khangalle political party sing Mirep sing na mifam pangthokpa amadi rally na chungba pangthokpada open space ta oiraga di apunba capacity dagi chada yankhai taraga natraga State Disaster Management Authority na piba limit ki matungi na pangthokadabane Mikhal gi pat yatra pangthokpada mangjong na District Authority dagi ayaba lawgadabane amadi miyoi masingsu State Disaster Management Authority na piba limit ta oigadabane panba yabadi COVID ki phibam yenglaga Mikhal ga mari lainana pat yatra motorcycle rally na singba pangthokpa ngarang February 12 phauba ECI na thingba thamlakhibane Mikhal ga mari lainana hanadagi leiba provision sing adumak makhata na sanagani haina su ECI gi sherol aduna phongdorokle ST list da yaunaba mari lainaba document sing pisinkhre union maitai bu schedule tribe list da yahonaba mari lainaba chapter 13 lom yauba ethnography amadi socio-economic reporting laingak ta pisinkhre haina Mitai Tribe Union gi General Secretary Organization Mutum Suramani na phongdokre wafam ase ngarang union asina senduna Manipur Press Club ta paumi singa unaba mata phongdokhibane mahak na hai maitai bu schedule tribe list da yahon gadabani haiduna lambi da khongjang changsin ba khaktana oithokpa yaroi Maitai Tribe Union na kumza 2018 dagi hauna schedule tribe ki list da yahon na ba se sangsing ase thizinduna sem saba haurakibane nauna thizinduna pisinkiba ethnography amadi socio-economic report ase DM University BC amadi Manipur Technical University BC yauna akhang ahi kaya ga tanaraba matungda semkiba report ne loinana hana India government amadi research ki damak phongduna laikhraba socio-economic report kaya su nainaduna haple maru oiba report sing khusinakhrabani na mari lainaba authority na mijeng changduna athubada maitai bu ST list salhangadabane report si haujikti Manipur ki chief secretary amade laiga ki mari lainaba singda pisinkhravani na union government ta athubada thaduna lamdam sigi miyamna pamliba si thabak to onthoknaba honagadabani haike crorepati chani go hompu UP gi Anisuba Tangkakki Mikhal thengnare Congress ki Nawab Kazim Ali Khan na khwaidagi ina khunba Mirep oire punna crorepati chani go hompu lakliba Uttar Pradesh Assembly gi Anisuba Tangkakki Mikhal thengnabaga loinana Congress ki Nawab Kazim Ali Khan na khwaidagi ina khunba amasung
Independent Mirep Sanjoy Kumarna khwaidagi lairaba Mirep oiri haina Poll Rights Group amagi report na phongdokkhrai Hitler gi thawongda miyoibagi hak khonggauna ba laingak amuk halaktana ba miyamna BJP da support tawbiyu N Biren Manipur da matam sangna miyot minai chathaduna Hitler gi thawongda miyoibagi hak khonggauna bagi tamthiraba thawong amuk hanna Manipur da laktana ba miyamda BJP bu support tawbiduna BJP khaktagi oiba taru ba laingak thamnana ba hotna minasi haina Manipur gi Chief Minister Nongthongbam Birena appeal tawraklei Aihak na mai paklabadi kaksing esigi miyam thabak amamam pigani Nabachandra Lakliba Mikhal asida karigumba aina mai paklabadi kaksing kendra gi miyam thabak amamam pigani haina kendra sida JDU gi Mirep Oiriba Naurem Nabachandra na phongdokkhrai Naurem Nabachandra na ngarang mahaki Mirep se pisluraba matung paumi singda hai karigumba aina Mikhal asida mai paklabadi kendra sige miyam thabak amamam pibada natana Economic sound ohenba loinana laingak na piba lau singu ana layeng thaknaba ising na singba sing athuba matamda miyamda phanganaba honagane kaksing ACSC chahi nifugi mayada sakhot thaurang tawdre masina maram oiraga Manipurgi Anisuba da leiramba kaksing ase Manipurgi leiriba kendra humpugi manungda khwaidagi mamai taraba kendra asi khwaidagi makokta thamnaba honagani haikhe District Khoding da nupi khaktagi oiba police station lingdanabane Laibak asigi state police forcing da nupi gi police personnel singge masing member na maram oiraga laibak asigi district khuding makta nupi personnel khaktagi oiba police station lingnana ba parliamentary panel amana recommend tawkhrai agency gi paw amana hai congress ki lusing ba Anand Sharma na Ministry of Home Affairs ki parliamentary standing committee na laibak asigi state singda leiriba police nupi personnel singge masing chada kuntra ga humdoi gi changda thamnana ba road map puthokadabane Loinana Ministry of Home Affairs na state sing amadi union territory singda district khudingmaki yamdarbada nupi khaktagi oiba police station lingna ba yathang pigadabane committee adugi matungi na hairiba nupi police personnel lawbugi thoksil ase police station singda hangduna lairiba constable sing mention bagi thabakta ahenba post lawgadabane loinana Ministry of Home Affairs na state amasung union territory singda lawgudoriba nupi personnel sing asida ahenba masak thokpa duty pi na bakhangan gadabane Panba yabade Ministry of Home Affairs na state amadi union territory singda lairiba laibak asigi police station singda yamdrabada nupi sub inspector ahum amasung nupi constable tara thamnaba khangan khibasu laikhrai hijapu athingba pirakpagi mayokta muslim mahiroi singna khongsat chatkhrai muslim singi luraba nupi singna sisinaba hijapu athingba thamlakpagi mayokta ngarang All Manipur Muslim Girls Student Union AMM GSU na yaningdaba utpo oina kaksing district ke sorada yaningdabagi khongsat ama satkhrai ngarangi khongsat aduga mari lainana All Manipur Muslim Student Organization AMSOgi advisor Nurganbi Sahana phongdokhibada ngasi mak India da sanaragliba nupi khunaibu singnaragliba ikhoige fi machet ama kokta khumlaga chatliba si crime tawba natte aikhoi isana isagi oiba phijet chakchada section jaba oina hijab sisinabane Masina kanagumba kanglup amagi mayokta tawba natte ngasi aikoigi Islamic law na kanagumba lining amadi kanglupta aikoigi hijab na maram oiraga ayetpa amadi akaiba amata piba laite haina phongdokhe Minister Thongam Biswajit masa laktuna Congress workers singda khud tharamba laibak thibane Niken Thongju Assembly constituency da Mikhal thengnariba BJP gi Mirep Minister Thongam Biswajit amadi mahaki kangbuna ngarang Congress ki worker kaya da khud tharamkhiba laibak thibani haina Constituency asida Congress ki Mirep Oiriba Seram Nikena Maral Sirakle Singjamai Torban Khetri Laikai da leiba mahaki yumda ngasi paumi singa unaba amada mahak na hai ngarang numidang thokiba thokdok aduda nupi kaya da nungaitaba thawong kaya chathakhi matam aduda mahak masadi laikhide adubu miyoi marirom asok apan yauduna Jenims ta pukhatkhe Minister na lakpa aduda nongmai su pairakhi amade nupi kharadasu nongmaina namkhe loina na mafam aduda saba Congress ki polling booth ki office su amanga ta thokhalamkhe mahak na hai bisoji ki mathakda leiriba casing adu criminal complaint case oibana FIR laitaba yai adubu mahak ki mathakta crime case lai haibasidi mayek sengle amade mari leinaba arodasu cherol ama pisinduna khangan khiba leire criminal case khudingmak FIR lodge tawgani haiba natte criminal complaint case amade criminal prosecution case khenaba lai haibasi khangpham thokpane Mikhal thengnaba kibadagi arona ayaba piduna scrutiny loikraba matung miyamda affidavit ta ot commissioner gi khuyek watli haina lana sandokduna mingcha thiana bo honaba angakpane mamangdasu jila parishad Mikhal thengnakiba
मियोय अमा ओइना नॉमिनेशन फाइल तौबदा करी करी चंगी चंगदे हाइबा खंगे असोयबे यावरबदे स्क्रूटिनीदा रिजेक्ट तौरकफम थोकपने ई कोर्ट संगदुना येंगबदा करंबा मिरेप की केस लई लईते खंगदौबा ngaktane asingba saduna ningthina khangdana pangangda ngangbana yaroy loinana free and fair oiba mikhal pangthokpada akaiba piraktanaba BJP Mirep ki anakpa mari mata amana singjamai PSK OAC election commission na mijeng changnaba khangan khiba laikhre haikhi nakal amaromda ngarangi thokdok aduda asok apan yawbadagi Jenims ta pukhatuna laika nakhrabe khagembam bilasini na hai minister masa yawna mahakpu sogat pamiyoi kayana numidang pung 8:30 aduaida laktuna gari ama khambagi wahodagi mafam aduda lairamba miyoi singa khana chainaba haurakhi matam aduda thokdok adubu khamdok pathokhibe laikai asigi rasli pebam KHH chawba madi pebam purnima su makhoiga lakminari basing aduna khut tharakpadagi asok apan nangkhe nupi bu hanthana lawba asi lusingba magi thawong natte thokriba thokdok asi akanba mawongda yaningde haikhe sayol sida BJP gi election manifesto fonglagane Congress na maming tagi laiba party sing punsilabasu mihud puthokpa ngamloi chief minister lakadoriba Mikhal asiga mari lainana BJP election manifesto sayol asigi manungda party gi national leader sing laklaga fonglagane Prime Minister Narendra Modi su Mikhal ga mari lainana Imphal da lakane adubu hogjik maki oinade chap chaba schedule laitri haina warang Imphal hotel da Sangai hall da pangthokiba BJP gi creative campaign haina mingthonba election campaign ama launch tawbagi thoramda chief minister N Biren phongdokhre lale haijadriba phawba wakat mifam phamgane warang numidang pung 10 tadringai mamangda mayang Imphal ani longbida gari amuba ani da lakpa miyoi kharana laikai asida leiba maira paibi singna maira phamlingaida lakliba miyoi sing aduna makhoina maira phamliba du kanagi ayaba yawruga phamlibano makhoigi mina soklaga makhoina tumina leigadra maira phamliba sing adu kaplaga halura haina aki akhang pohalamle lakliba miyoi sing adu mamai mit khumjinbana masak khanghaudre adubu makhoigi manungda yumnam Rosen kauba amadi masak munna khanghaure haina ngasi ani longbida pangthokpa wakat mifam amada maira paibi oiribi ningthaujam shanti na phongdokhre mahakna makha taraduna haikibada Rosen gi masak uhobadagi lakliba miyoi sing adu BJP gi workers sing ni haiba khangba ngamle miyoi sing aduna ani longbida laiba Congress party gi office ki mayok na badal laiba NPP gi office amada kihan khangan ba loiraba matung Congress party gi office ta amuk sangsilaga maduda phamliba nupi singda nongmai utuna hatkani haina kihalambane lakliba miyoi sing aduga makhoiga chapchaba wangang na gi haina khankibane adubu miyoi sing aduna nongmai sizinaraga aki akhang pirakpadagi maira paibi sing adu kiduna haugatlaga chenakhibane asumna aki akhang pokhonbagi thokdok ase makha tana thoktanaba mari lainaba singna mijeng changbiyu thokdok adu kanana thogalibanu haibadu sengdoktuna lale haijadriba phawba wakat mifam ase makha tana adumak phamkhigane Rosen masak khanghaurabanina pulisna mahakpu phaduna amade makhoina pairiba nongmai adusu phagatpiyu loinana kendra sida BJP na chatharagliba ka henba thawong ase ECI na mijeng changbiyu haikhe amuko gi hanagi president KT Rahman laikhidre All Manipur United Club Organization amuko gi 2010 dagi 2013 fawba president oiramba KT Rahman Elias Tame ngarang February 12 da masagi anaba mana maram oiduna lilong haureibi makha laikaida laiba mayumda nungthil pung 3 kunom taba duaida laikhidre mahaki chahi 58 sukhre mahakna laikhidabada masanupa manga amade mahaki loinabi thadoklamme Chinese army na Ladakh ki Indian territory da sangsilaklaga sa singna sajik chaba phawba hoidorakhre haukiba January 19 da Chinese landmi PLA na Ladakh ki Indian territory da sangsilaklaga mafam aduda sa sansingna sajik chariba singadu hoidorokhibagi video ama ngarang Eastern Ladakh ki Nayoma subdivision ki block development council ki chairperson Urgen Sodon na thagalakhre second nifuga manga sangba video clip aduda miyoi manga na Ladakh ki Indian territory da sajik chariba sa sansing adu hoidorokpa ukhi Eastern Ladakh Susul area dagi Ladakh ki Autonomous Hill Development Council ki member Konsok member asina Chinese army na sasan sing hoidorokhiba area adu chapsana udle haukiba January 19 da Chinese army sing aduna ikhoige territory da sangsilaglaga mafam adu da sajik chariba sasan sing amasung sasan sing ge pijanaba sajik phaliba miyoi sing adu tanthorokhiba adu da India gi maike dagi karigumba action amata lokhotpa ude border gi area sing da fencing khadabana miyamna sasan sing sajik phanba chatpada lairiba ngamkhai da saruk adu khangdabana
हेंजिन चंगसिलुबसु यावे मरम अदुना लद्दाखी मियाम की माइकैदगी हानदगी हौना लैबाक अनिगी मरक्ता लाइन ऑफ एक्चुअल कंट्रोल अदु थमनब तकनदुना लाखिबने मसीना शासन सिंह अमदी मियाम द हेना सेफ्टी ओइगने बॉर्डर एरिया द लैबसिंग असिदी कोइसत चलगा हिंगनबगी लंबी थीबना मखोइद खुदोंग चादब कया अमसु मायोकनै हाइदे उत्तर प्रदेश की अनीसुबा तांककी मिखल द मिरेप ओइरिबा तरागा निथोइना लाइरिक हैते चामगा तरा मरीना क्लास 8 फाउब खक्तमक तम्मे यूपी द हंदक पांगथोकलिबा असेंबली मिखल असिदा मिरेप ओइबसिंगी मनुंग द चामगा अनीना पोस्ट ग्रेजुएट कैंडिडेट ने अदुगा तरुगना PhD नि हाइना पोल रिफॉर्म्स एवोकेसी ग्रुप उत्तर प्रदेश इलेक्शन व्हाट्स एन एसोसिएशन ऑफ डेमोक्रेटिक रिफॉर्म्स की माइकैदगी फोंगदोकले फेब्रुआरी तरागा मरीदा स्टेट अदुगी डिस्ट्रिक्ट मापन की असेंबली केंद्र यांखैगा मंगादा मिखल पांगथोकदौरे रिपोर्ट असिना मखाताना हाइरिबदे अनीसुबा तांककी मिखल असिगिदमक पुन्न मिरेप सामंगागा मरफुगा तरुक नॉमिनेशन फाइल तौरपगी मनुंगदा सामंगागा मरफुगा मरी मिरेप ओइबा याख्रे एनालाइसिस असिगी मतुंगिना अनीसुबा तांककी ओइना पांगथोकदौरिबा मिखल असिदा मिरेप ओइगदौरिबा सिंगी मनुंगदा कैंडिडेट तरागा निथोइदे लाइरिक हैते कैंडिडेट होमपुगा तरेटना लाइरिक है कैंडिडेट तरागा निथोइना क्लास 5 पास तौरे कैंडिडेट कुंथ्रागा मंगाना क्लास 8 पास तौरे कैंडिडेट यांखैगा निपाना क्लास 10 अदुगा कैंडिडेट मरफुगा निपाना क्लास 12 पास तौरे ग्रेजुएट कैंडिडेट चामगा निपान याउरे कैंडिडेट मरफुगा मापन्ना ग्रेजुएट प्रोफेशनल चामगा अनीना पोस्ट ग्रेजुएट तरुकना डॉक्टरेट मंगाना डिप्लोमा होल्डर ने मिरेप ओइरिबसिंगी मनुंगदा कैंडिडेट यांखैगा तरुकते चही 15 दगे 30 फाउबगी मनुंगदा लै मिरेप चामगा यांखैना चही 30 माथोइदगे निफु मिरेप चामगा humbudramathoi चही 94 यांखै मिरेप चामगा 30 चही यांखैगा माथोइदगिना होमपु मिरेप होमपुगा निथोइना चही होमपुगा माथोइदगी हुम्बुद्रा मिरेप तरुकना चही हुम्बुद्रागा माथोइदगी मरिफु अदुगा अमना चही मरफुगा माथोइगी मथक्ता लै हाइरे अनीसुबा तांककी मिखल असिदा मिरेप ओइरिबसिंग असिगी मनुंगदा कैंडिडेट सामंगागा तरा मंगाना नुपानी अदुगा कैंडिडेट होमपुगा मापन्ना नुपीने तांकक अनी थोकना पांगथोकदबा यूपी की मिखल असिगी फल मार्च 10 दा लाउथोकदबने अरोइबदा ताबिरिबा पुम्नमकपु थागतचरी।